Leibak Sinba Tungna Pangtok Liba Rosgar Melagi Sargom Wainangase, Manipur Gioina IGAR South Sinduna Campus the Leiba Haplong Hall the Pangtokiba Thorum Amada, Leibakasigi Prime Minister Narendra Modi na video conferencing Kutanga, Saruga Kibagaluna, Union Minister of State R.K. Ranjan Nona Defense Ta Tabak Panglaba, candidate Chama Humfuda appointment letters Yantokre, Thoramadu Mari Lena Prime Minister Narendra Modi na Hai. रोजगार मेला से ममांग थादा हौदोखिबने विवेकसा केंद्र शासित प्रदेश एनडीए मरे बसपा शासित राज्यसु रोजगार मेला गुमना लेगनी लेबागसिगे ओइनदे लमदमसे ngaaknaba honabada lamdamase ke situation ning thina khangba naha sing mathautai asigumba youth sing asina lamdamase ngaakshena ba honabada makhoi na logadaba thaudang ase yamna chawi ngasige thoramaduda lebagasigi union territory yauna city nifu manga henbitake na lesing humfitra mathoide appointment fangduna lamdamase bu ngaaknaba honabada achauba daita sinagadawre lamdamase ke security ki damak capacity building ase ngaaknaba honabada daita ase naha singna ngaakpada tongan ba defense ke lamda leiriba mioi sing su support tobiu lenga sina haudokliba production link incentive scheme ase naha sing oina shoba mayona bada puraknaba khongthang amoirabaso skill labor manpower ke amatik sadrabadi scheme ase mai pakpada awaba oigene state amada rozgar lak homfu khanabagi pandam lei naha singda ahenba khudong shaba pirna leibak sima pangal kanba leibak mo ohenba haibase lenga kasige pandam ne Mahak masamaksu leibak ke citizen ama oibanina anauba innovation sing amadi research kaya pangthoktuna tongan ba hiram kaya da mai pakna honari maramaduna leibak se santi lena security ke lamda mai pakna thabak thoram sing pangthok ke hairabadi amaga punna sanminaduna responsibility lena honamina ba tangai fadaba lei haike thoramadagi matangda wa ngangduna Union Minister of State for External Affairs and Education Dr. R.K. Ranjan hai rozgar mela se sahi asigi October thada ahanbu ina pangthoki amade Naha Sing Humfutra Mangada Tabak PK Handa Pangtok Liba Rosgar Mela Sina Naha Sing Humfutra Matoida Tabak Piri Tabak Tongnab Gitamag Kalaklaba Mui Singa appointment letter Piri Masi Yamna Sok Tokning Haina Su Manum Hatake भारत सरकार ने 2 बार रोजगार मेला है और पूरे देश में 71,000 लोगों को रोजगार दिया जा रहा है। भारत सरकार की नौकरी के लिए मणिपुर से सिलेक्टेड सभी कैंडिडेट को अपॉइंटमेंट लेटर ईमेल और पोस्ट से भेजा जा रहा है। उनमें से करीब 200 यहाँ पर प्रेजेंट है। आप सभी और आपके परिवार को सफल के लिए बहुत बहुत बधाई। इस बार मणिपुर में लोगों को पैरामिलिट्री फोर्सेस, रेलवे, हेल्थ एंड फैमिली वेलफेयर, बैंक एंड एजुकेशनल इंस्टीट्यूशन में जॉब मिलने जा रहा है। मैं आप सभी को सफलता के लिए फिर से बधाई देता हूँ।